Hello ma'am, ako gi Apunba Manipur lallong loop thang tagi ko gi Apunba loop sina toroga ko gi thang tagi leiba sintak po ma'am gi ai leita haidi lockdown leiba ko gi covid-19 jiga mai le na ko gi haidi sa acha thak wana ri gi matungina khoina araiba khara oja jingda mateng pang wasa ka doine ma'am Makha tawa iyenga je Zik oja khara da yemma horel loire zik ona oja topagi mafam jaga do sakani adam thang thang yemina je